ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯟꯗꯅꯤꯒ ꯕꯤꯃꯣꯜꯒꯗꯨ ꯐꯥꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯅꯤ ꯔꯣꯍꯤꯠꯇꯨ ꯃꯄꯥꯜꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯀꯥ ꯑꯩꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯕꯗꯨꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯆꯥꯟꯗꯅꯤꯒ ꯕꯤꯃꯣꯜꯒꯗꯨ ꯄꯨꯟꯅ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯔꯣꯍꯤꯠ ꯂꯣꯝꯗ ꯑꯗꯨꯒ ꯕꯤꯃꯣꯜꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯅꯪꯕꯨ ꯑꯗꯨꯗ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯥꯎꯕ ꯉꯝꯗꯣꯏꯅꯣ ꯁꯥꯎꯕꯗꯤ ꯅꯍꯥꯟꯅ ꯐꯔꯝꯃꯅꯤ ꯍꯣꯏ ꯍꯣꯏ ꯅꯪꯅꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯣ ꯑꯗꯨ ꯕ꯭ꯔꯦꯛꯐꯥꯁꯀꯗꯤ ꯆꯥꯔꯒ ꯆꯠꯂꯨꯀꯣ ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯑꯕꯦꯊꯣꯏꯅ ꯍꯥꯏꯕꯗ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯗꯦ ꯍꯥꯏꯅꯤ ꯆꯥꯔꯔꯣꯏꯒꯦ ꯀꯀꯥ ꯀꯩꯁꯨ ꯀꯨꯏꯗꯧꯕ ꯅꯠꯇꯤꯌꯦ ꯀꯩꯅꯣꯝꯇꯪ ꯐꯠ ꯄꯤꯊꯣꯛꯑꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯟꯇꯥ ꯍꯜꯂꯛꯇꯣꯏꯅꯤ ꯊꯦꯡꯊꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯃꯨꯛ ꯎꯅꯍꯧꯔꯔꯣꯏꯌꯦ ꯅꯪꯕꯨ ꯇꯥꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯒ ꯎꯅꯒꯦ ꯍꯥꯏꯕ꯭ꯔꯥꯅꯦ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯕꯕꯥꯗ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ 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 ꯆꯠꯂꯨꯔꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯍꯜꯂꯛꯎꯀꯣ ꯑꯕꯦꯊꯣꯏ ꯃꯇꯣꯝꯇ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯣꯍꯤꯠ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯕꯦꯊꯣꯏꯁꯨ ꯆꯥꯛꯁꯪꯗꯨꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯣꯍꯤꯠꯅ ꯆꯠꯈꯤꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯇꯧꯏ ꯔꯣꯍꯤꯠꯁꯤ ꯀꯔꯤꯅ ꯃꯥꯕꯨ ꯑꯁꯨꯛ ꯍꯣꯡꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯕꯦꯊꯣꯏ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯄꯅꯤ ꯔꯣꯍꯤꯠꯅ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯔꯛꯂꯕ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯩꯕ ꯑꯟꯇꯤ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯔꯤꯡ ꯑꯃ ꯑꯅꯤ ꯍꯦꯛ ꯆꯠꯄꯒ ꯀꯣꯜꯗꯨ ꯐꯠ ꯔꯤꯁꯤꯞ ꯇꯧꯔꯛꯂꯝꯃꯤ ꯑꯟꯇꯤ ꯊꯣꯏꯕ ꯀꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯇꯥꯂꯨꯈꯣꯏꯗꯣ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯕꯕꯥꯗ ꯃꯥ ꯊꯕꯛ ꯆꯤꯟꯗ꯭ꯔꯗꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯣ ꯍꯥꯏꯌꯨ ꯀꯩꯁꯨ ꯀꯨꯏꯔꯔꯣꯏ ꯑꯩꯁꯨ ꯑꯕꯦꯊꯣꯏ ꯈꯣꯏꯗꯒꯤ ꯊꯣꯛꯂꯛꯏ ꯊꯨꯅ ꯂꯥꯛꯀꯦ ꯑꯗꯨꯒ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯒ ꯑꯩ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯅꯤ ꯑꯍꯩꯃ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗꯗꯤ ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯣꯏ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯑꯟꯇꯤ ꯑꯩꯈꯣꯏ ꯇꯥꯂꯨꯈꯣꯏꯗ ꯅꯪ ꯑꯝꯇ ꯍꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯑꯟꯇꯤꯅ ꯍꯥꯏꯕꯤꯔꯒꯦ ꯑꯗꯨꯒꯤꯕꯨꯗꯤ ꯊꯦꯡꯛꯌꯨ ꯑꯟꯇꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯔꯣꯍꯤꯠ ꯀꯣꯜ ꯑꯗꯨ ꯀꯛꯂꯒ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯌꯧꯔꯛꯂꯦ ꯒꯦꯠ ꯀꯤꯄꯔ ꯑꯃꯗꯤ ꯍꯥꯎꯁꯃꯦꯠ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯌꯨꯝꯂꯣꯝꯗ ꯒꯝ ꯆꯪꯂꯛꯂꯝꯃꯤ ꯔꯣꯍꯤꯠꯅ ꯃꯈꯣꯏꯒꯤ ꯃꯦꯟ ꯗꯣꯔ ꯍꯥꯡꯗꯨꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯨꯈꯣꯏꯗꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯦ ꯂꯨꯈꯣꯏꯁꯨ ꯑꯟꯇꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯍꯥꯟꯅꯅ ꯄꯥꯎ ꯈꯪꯂꯕꯅꯤ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯨꯈꯣꯏ ꯃꯥꯒꯤ ꯀꯣꯐꯤ ꯀꯞ ꯑꯗꯨ ꯁꯣꯁꯔꯗꯨꯗ ꯇꯞꯅ ꯊꯝꯂꯒ ꯆꯪꯉꯛꯎꯅꯦ ꯆꯥꯊꯣꯏꯕ ꯔꯣꯍꯤꯠ ꯃꯣꯜꯂꯤ ꯌꯥꯝꯅ ꯍꯩꯅꯗꯅ ꯃꯈꯣꯡꯒꯗꯨ ꯊꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯅ ꯊꯥꯡꯂꯛꯂꯝꯃꯤ ꯂꯨꯈꯣꯏꯁꯨ ꯀꯤꯆꯟ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯟꯇꯤ ꯑꯃ ꯇꯥꯅꯕ ꯀꯧꯏ ꯍꯩ ꯅꯣꯏ ꯀꯅꯥ ꯂꯩꯒꯦ ꯊꯣꯏꯕꯒꯤ ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯃꯛꯎꯅꯦ ꯔꯣꯍꯤꯠ ꯐꯝꯊꯩ ꯂꯨꯈꯣꯏꯒ ꯑꯣꯄꯣꯖꯤꯠ ꯑꯣꯏꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯂꯨꯈꯣꯏ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯨ ꯏꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯔꯣꯍꯤꯠ ꯃꯃꯥꯏ ꯅꯣꯟꯊꯩ ꯃꯃꯤꯠꯇꯨꯅ ꯃꯥ ꯃꯁꯥꯒꯤ ꯈꯣꯡꯎꯞꯇ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜꯗꯨ ꯍꯧꯍꯟꯗ ꯑꯩꯒ ꯆꯦꯜꯁꯤꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯂꯨꯈꯣꯏ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯃꯆꯥꯅꯨꯄꯥꯗꯤ ꯌꯦꯡꯉꯤ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯕꯦꯊꯣꯏꯕꯨ ꯁꯨꯡꯎꯕ ꯐꯪꯂꯣꯏꯗꯣꯏ ꯁꯔꯨꯛ ꯂꯥꯞꯅ ꯑꯣꯏꯔꯁꯨ ꯑꯩ ꯃꯥꯕꯨ ꯌꯦꯡꯖꯔꯒꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯑꯋꯥꯕꯁꯦ ꯈꯪꯖꯔꯒꯦ ꯑꯗꯨꯒ ꯕꯕꯥ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯨꯈꯣꯏꯗ ꯐꯠ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯑꯩꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯕꯅꯤꯅ ꯑꯕꯦꯊꯣꯏꯗꯗꯤ ꯍꯔꯠ ꯇꯧꯕꯤꯒꯅꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯕꯤꯒꯅꯨ ꯉꯥꯟꯕꯕꯨꯁꯨ 12 ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯕꯣꯔꯗꯤꯡꯗ ꯊꯝꯕꯤꯌꯨ ꯑꯕꯦꯊꯣꯏꯕꯨꯁꯨ ꯁꯥꯏꯟꯁ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯂꯩꯍꯟꯕꯤꯌꯨ ꯃꯥꯗꯤ ꯃꯔꯥ ꯂꯩꯇꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯂꯝ ꯍꯦꯜꯂꯨꯕ ꯈꯛꯇꯅꯤ ꯃꯥꯕꯨ ꯍꯔꯠ ꯇꯧꯕꯤꯒꯅꯨꯀꯣ ꯕꯕꯥ ꯃꯉꯣꯟꯗ ꯁꯣꯛꯀꯗꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯣꯛꯍꯟꯕꯤꯌꯨ ꯃꯉꯣꯟꯗ ꯄꯤꯒꯗꯕ ꯑꯋꯥꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯕꯤꯌꯨ ꯃꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯂꯨꯈꯣꯏ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ ꯃꯥꯁꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯔꯣꯍꯤꯠꯀꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯔꯣꯍꯤꯠꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨꯗꯤ
मा मसागी इज्जतना हेना लुमना लौखी लुखोइनादी खल्ली नुंसिबा हाइबसी होंदोक होंजन याय हाइना मसिगी वाखलसी चेनखिबा अदुना नत्रा सेमा अमदी मागागी मरक्ता अचौबा पल्लमा खरखिबा अदु मागी मचागी हक्दक्तदी पल्लदु लेहंदना होटनागे हाइबगी वखल खनबगी महोत मागी मांखिबा इज्जतसिंग अदु नौना अमुक तासिनगे खनबनी नंगना लुहोंबसी यारबनिना अइना करिगे अमु अवेथोय अमदी मागी मुंगबो अवाफमदा ताहंदोइनो अइसु मीनिने चाथोइबा नुंसिबा मसक खंगी अदुबु मतम कयादगी मांखरबा अइगी इज्जतु इचागी हक्तक्ता अइ हंजिनबा पामिने रोहित मागी मखुद अनिदो खुतुम चेना तासेली मै हबु मखै साउनिंगलाबनी मादी अदुबु फिबमसिदा मा साउररगा कानाबा मत लैरे हैबा खंगी कईगुंबा अवेथोयगी इमुंगदा मदी अवेथोयगी मसादा असोगपन हेक नंगबा अइबु फते हागनो लुखोय तपना थोइबा अइगी हक्चांगदा इ चेलु मखै अवेथोयबुदी अइना चेक्सिना थमनिंगने मा सोगदनबा माना नुंगाय फना लैगिबादो अइना पामबगिनी ngasi aina phirepsi lepkhibaso लुखोइना वाहै अमा हाइगे खन्ना मया हेक काथोबगा लिविंग रूम की थोंदो फथांग लखलामी रोहिती चुमद्रिंग फमदुना अदुम लै लुखोइना फत यंगथोरकपदा चेल्सीदु नोकमी तौना थोंजलदुदा लेपदुना लेरमी चेल्सी प्रप रोहित की मनाक्ता चंगसिंदुना फमी रोहित नंग क्याम कुइरगे लाक्पा नांगै नंग मफमसिदा सुंगला लाक्ट्रिदो कैगिनो नंग काइदा लैरुइनो रोहित सोर अमा सांगनो हंदोकलगा ममाइदो नाकल अमदा लैथोखी रोहित की एटीट्यूड अदुदा चेल्सीदु नंगायरे खना लुखोइना नोकमी हाइरक्लामी चेल्सी रोहित नसो नखोय अनिगी लोहंबगी वफमदो अयाबा पिरबनी नंगना नहान मखै अइंगोंदा कपलगा फोन तौरकपदो ngasidagiदी कपतोकलुको चेल्सी नोकफे तौरगा हराउना खुमी अहि काका फरे अदुदी नखोय अनि ngayakta wari sanakhoko kakasu aigi garden lomda haife chathoklukhige wado hairaga lukhoi sofa dagi hogatli chelsea so hogatuna hoi kaka lunch di sida pulap charsiko hoi aina halakpaga mapa chanana lunch sembeloi silamu wado hairam laga lukhoi room adudagi thokre rohit ka chelsea ga dangai haure chelsea nok fetawna amuk phamthei rohit kina kalda रोहित kakana hoje hairamido jamaba nangna sana yaraboba lohongbaduda रोहित होय माय हाइदा चेल्सी दा पैरब यंगलमी अदुगा फमलंबदगी हौगदुना चटखिगे दावी अदुबु चेल्सी ना हाना मागी मांगदा चेपलेपसिली रोहित पिसुम सुगलबदौना चेल्सी दा येंगी वहाइना हाइद्रबसु मतौदुना उतली करी पामी हाइना लोहोंगबसे नंगना sana yaraba natro रोहित सेकेंड्स खरा चेल्सी दा मुनि येंगी चिनबालदगी वाहि अमा फाउबा थोरो हाइबा यादे अमरोमदा चेल्सी बुसु हरतौनिंगदे मरमदे चेल्सी मरा लेदे करिसु खंगदे अवेथै मखोय अनिगी वारिसे रोहित सेंगना हायो डोंट फोर्स योरसेल्फ अइ हौजे की ओइनादी लोहंबा ngamkhiroi एम साइंस लोरगा लोहंबसे यानसे वादो खगाइरम लगा रोहित रूम अदुदगी प्रप्रप थोखरे चेल्सी सुनो फेतौना लेहवी खंजै रोहित ना माबु थमोइसंना हौजिकसु नुंसिरबगुम रोहित ना युमदगी मफालदा थोखिबा अदुदा लिविंग रूम दा लेहौरी मासु लंच जागे सायरगा कदाइदा चलिनो ना रोहित तारबा सुखमलमदे चुमद्रिंग अदुम चटखी गेट लोमदा चेल्सी नो फेतौना अमुक सोंजै नंगना हिबो हौजिक फाउबा नुंसिबिरमबसिमो अइ हराउबनि सुद्रि अवेथोइदो मखोय थोंगालदगी खरा चथोकलगा लंबी मपालदा हौबा हैनो पानबी अमगी मखोंगदा थारिबा बेंच अदुदा असुम फंगमी कका लखोइना हंदकसो एम साइंस की मखोयदा अदुम फ्रीदा लेहलदि फानिदा हंदकदी रोहित लाइरिक ताकबियो हाइना हाइरकदबसु मानद्रे अदुना पैसासु फंगरoi अस युमदा थानिङै पैसाना एबो काइदगी लौदोइनो अवेथोइना अदुमना मथा सादुना उंगदुना फमलिङै तंजा अदुदा मागी नाकल ओइरपना खोंजेल अमना कौरक्लमी अवेथोइ मतुंगदा फत ओंथोकदुना येंगलोइ चेल्सी दु मखुता पार्सल अमा पाइदुना नोकमी लेपलगा लेरमी ए चे नंग कैदोंगै लाके ngасai ayukto sida yorokpani
Wado hairaga Avethoy gi manakta changsinduna phami. Aduga parcel dusu Avethoy da pirai. Si, aina nangonda piba ahanba gift ni. Avethoy tingak Chelsea mukyeng parcel duda mukyeng tawduna lay. Che, kaino siba? Achapot ni, aina nangidamakta city dagi layrakpani. Oh, thank you che. Chelsea ngasidi masado raga amada adum laikre. Nokmi da tatawi, yamna harauna suwi. Che, kaidawi arage. Che na nokmi adum tawraga layrisi ngasi. Chelsea nokfe tawraga Avethoy do ansilaklami. Avethoy, ay luhong dawre. Adusu ay nakwai-dagi nungsizaba nupa amada. Avethoy ngakchana na. Kam kanda no che? Matam karawudi walida. At least 2 years from now. Avethoy harauna. Oh, adudi ay suluhong buya niye. Ay na city da layringay tanjado ay nathoani. Ado nupado ka na no che? Chelsea nagfitaw na mamaydo nakalamada fat laythoki. Aygi ex-boyfriend nida. Thaina aina mase khare ignore tawrubani. Adudagi ibanida chahi marimu lapthoknaruri. Adugi matung handakamo maganawna thengnabani. Aidi mana aingonda saramgadra kaina pakhatluri. Thaina aina mangona tawkhiba mayamduda. Aduga madi aingonda kaisuk saramdri. Kamaina amu hanjanai no che? Once amu kaina khraga amung nangna hanjinaba couple se yam thaknagale haibani. Chelsea masagi masamdu napada phatphat yapkhatli. Aduga yamna excited oina khumlaklami. Asengbadi aiga magase parents kaina engage tawbani. Maso ahanbadadi luhongbugi wafamse yaramdi. Aduga ngasi khak yarakbani. Ai kyam harawi khambra athui bawda tabada. Avethoy nokfe tawraga chedi laibag yam phaiye. Aduga nakhoi anigi wari sisu yam nungsiye. Asumna wari saduna layringai tanjaduda amu khonjel amana kawraklami. Avethoy. Chelsea ga Avethoy gadu puna khonjela domde yengthokloi. Rohit to pisum suklap leptuna layrami Avethoy da yengduna. Rohit da Chelsea na mafamduda layramba aduda masadu ithak thakhatkre. Avethoy gi khallaga nungaitaba ningamdaba anina su pikthankre. Kanghauda magi mihuldu mathongwaram khangda dangdang chongba huraklami. Time chintongduna chatpa yaramlabadi ma ngasi mafamsida Avethoy gi manakta sunglaklamoi. Avethoy vens dagi hogatli. Aduga nokfe tawna wahay ama haige khana maya heka thokpaga Chelsea na fat kawraklami. Rohit. Rohit noklamba minoktu sat mangki. Aduga Chelsea da ngakchana na yenglaklami. Matomda hangjay. Rohit ka Chelsea ga si kari mari thoknai haina. Chelsea phamlambadagi hogatuna Rohit ki manakta khatli chanchinki. Aduga magi nakta lepi. Chelsea Rohit da yamna oina na hangi. Nangsida kaidawala ino. Aina ngasai na lunch muna chase habida de yadraga. Hojikta nangsida kaidawala ino. Rohit tu minalay. Mamaydo na makada yengthaduna. Avethoy di pungak ngakre. Chelsea gi matawdu Rohit makoy ani si yamna close oina ba sumali. Avethoy masada chingnaba sumasum phaurakle. Masado kaino matawrakle. Rohit ka Chelsea gagi mari khangningbana langtaknaba hauраklami. Avethoy do khonjal nikna kawraklami. Che Chelsea. Chelsea do Avethoy romda fadyeng thorei. Kaidawrage? Avethoy makhut namana Rohit da thillaga. Mase chegi kana oidoino. Chelsea do fat Rohit ki makhut paiki. Aduga Rohit da ngathabu kai wai tawraga khumlaklami. Mase aigi boyfriend ni. Masa khangnawo Rohit kaubani. Aiga luhongani haba nupaduni. Avethoy gi mafamdadi matamasu jablepkre. Pumnamak thawai pandaba asiba pochaga magumoikre mikuptuda. Thamoida chainasu lising phawba haurakle. Masa pumba mairi lakta tauduna leibagom. Akan bathaurina lengbo atpa ngamda chena punsinkhibagom. Magi thothot lauba thamoy adusu kanaguma misakamana. Akan basapuga konana thomlakpagum khalhalare. Sor phawba honba ngamdabagom. Mikupsini mana khwaidagi kijaba mikupsu. Rohit kumba misakamada mana nungsiruba matamda. Magi awabu oigani khangna mana Rohit pu nungsirui.
ꯑꯗꯨꯕꯨ ꯃꯩꯁꯥꯂꯤꯁꯤꯡꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯕꯦꯊꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯩ꯫ ꯊꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯂꯨꯕ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯈꯟꯅ ꯑꯕꯦꯊꯣꯏꯅ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗꯨꯗ ꯆꯦꯜꯁꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯕꯦꯊꯣꯏ, ꯃꯁꯛ ꯈꯪꯅꯋꯣ"꯫ ꯆꯦꯜꯁꯤꯒꯤ ꯋꯥꯍꯩꯗꯨꯅ ꯑꯕꯦꯊꯣꯏꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯝꯃꯤ ꯆꯦꯜꯁꯤꯅ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠ ꯆꯦꯠꯅ ꯀꯣꯜꯂꯤꯕ ꯑꯗꯨ꯫ ꯑꯕꯦꯊꯣꯏ ꯑꯃꯨꯛ ꯔꯣꯍꯤꯠꯇ ꯐꯠ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯑꯕꯦꯊꯣꯏꯅ ꯑꯃꯨꯛꯇꯪ ꯋꯥꯔꯧꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯜꯁꯤꯗ ꯑꯃꯨꯛ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯆꯦ ꯅꯈꯣꯏ ꯑꯅꯤꯁꯦ"꯫ ꯆꯦꯜꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯊꯦꯡꯀ꯭ꯌꯨ ꯑꯕꯦꯊꯣꯏ"꯫ ꯆꯦꯜꯁꯤꯒꯤ ꯃꯤꯅꯣꯛ ꯈꯨꯗꯤꯡ ꯑꯕꯦꯊꯣꯏꯒꯤ ꯆꯩꯅꯥ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯠꯂꯨꯗ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯆꯦꯜꯁꯤ ꯎꯔꯕꯗꯤ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯅ ꯑꯕꯦꯊꯣꯏ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯏ꯫ ꯃꯃꯤꯠꯇꯨ ꯐꯠ ꯐꯠ ꯀꯨꯞꯂꯒ ꯌꯥꯝꯅ ꯋꯥꯅ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯂꯤ꯫ "ꯆꯦ, ꯑꯩꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯐꯤ ꯈꯔ ꯁꯨꯒꯗꯕ ꯂꯩꯍꯧꯔꯤꯌꯦ"꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯔꯝꯗ ꯃꯈꯣꯏ ꯑꯅꯤꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯕꯦꯊꯣꯏꯗꯨ꯫ ꯑꯕꯦꯊꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯣꯍꯤꯠꯇꯨ ꯃꯃꯤꯠ ꯇꯝꯅ ꯎꯏꯁꯤꯟꯈꯤ꯫ ꯃꯥꯁꯨ ꯈꯥꯡꯕ ꯋꯥꯔꯕꯅꯤ꯫ ꯃꯁꯥꯒꯤ ꯏꯃꯣꯁꯟꯁꯇꯨ ꯎꯠꯊꯣꯛꯄ ꯑꯃꯗꯤ ꯐꯣꯡꯗꯣꯛꯄ ꯍꯩꯇꯕꯒꯤ ꯍꯧꯅꯕꯤ ꯃꯇꯣꯝꯇ ꯂꯣꯠꯇꯨꯅ ꯈꯥꯡꯂꯒ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯆꯦꯜꯁꯤꯗꯨ ꯔꯣꯍꯤꯠꯇ ꯐꯠ ꯑꯣꯟꯁꯤꯜꯂꯒ, "ꯂꯥꯛꯑꯣ, ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ. ꯑꯩꯁꯨ ꯂꯟꯆ ꯐꯖꯅ ꯆꯥꯔꯛꯇꯤꯌꯦ ꯅꯪ ꯌꯥꯎꯗꯕꯒꯤ"꯫ ꯔꯣꯍꯤꯠ ꯆꯦꯜꯁꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯐꯠ ꯄꯥꯡꯂꯒ ꯆꯦꯜꯁꯤꯗ ꯁꯨꯛꯂꯞ ꯌꯦꯡꯂꯒ, "ꯅꯪ ꯆꯠꯂꯝꯃꯣ"꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠꯇꯨ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯕꯦꯊꯣꯏꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯑꯁꯣꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯄꯥꯛ ꯑꯃꯗ ꯌꯧꯔꯦ꯫ ꯄꯥꯛꯇꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯊꯥꯔꯤꯕ ꯕꯦꯟꯆꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯕꯦꯟꯆ ꯑꯃꯗ ꯐꯝꯗꯨꯅ ꯄꯦꯟꯅ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯛꯂꯤ꯫ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯁꯨꯛ ꯋꯥꯍꯟꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯊꯃꯣꯏꯅꯁꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯝꯂꯣꯏꯗꯕꯅꯤ꯫ ꯔꯣꯍꯤꯠꯀ ꯊꯦꯡꯅꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯁꯤꯇꯤꯗ ꯆꯠꯂꯝꯂꯣꯏꯗꯕꯅꯤ꯫ ꯏꯄꯪ ꯄꯪꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ ꯂꯩꯔꯝꯕꯤ ꯃꯍꯥꯛꯇꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯅ ꯀꯥꯏꯍꯜꯂꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯀꯟꯅ ꯇꯦꯡꯊꯥꯔꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯋꯥꯀꯠꯇꯨ ꯇꯥꯕꯤꯔꯔꯣꯏ ꯈꯪꯂꯕ ꯑꯁꯤꯗꯅ ꯍꯦꯟꯅꯁꯨ ꯅꯤꯡꯕ ꯀꯥꯏꯍꯜꯂꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦꯊꯣꯏꯒꯤ ꯐꯨꯔꯤꯠꯀꯤ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯑꯕꯦꯊꯣꯏ ꯀꯞꯂꯨꯕꯒꯤ ꯁꯨꯠ ꯁꯨꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯦꯂꯣ"꯫ ꯑꯁꯣꯝ ꯅꯥꯀꯜꯗꯒꯤ ꯒꯨꯁꯟꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯑꯕꯦꯊꯣꯏ, ꯅꯪ ꯀꯩꯗꯧꯔꯒꯦ"꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅꯗꯤ ꯈꯨꯝꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯈꯨꯝꯕꯒꯤ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯆꯦꯟꯊꯔꯛꯂꯤ ꯄꯤꯔꯥꯡ ꯃꯥꯁꯨ꯫ ꯄꯤꯔꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯕꯦꯊꯣꯏꯅ ꯍꯤꯛ ꯍꯤꯛ ꯀꯞꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯒꯨꯁꯟ"꯫ ꯒꯨꯁꯟ ꯄꯥꯈꯠꯅ, "ꯑꯕꯦꯊꯣꯏ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯣ"꯫ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯉꯁꯤꯗꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ"꯫ "ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ"꯫ ꯅꯨꯡꯁꯤꯕꯁꯤ ꯁꯨꯃꯥꯏꯅ ꯋꯥꯕ꯭ꯔꯣ? ꯀꯥꯏꯅꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ? ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯅꯤꯡꯗꯤꯌꯦ"꯫